anova mayamna pamnaba anova government adu lakle adubu makhatana nakal amaromdagi haitare cookie gi site dagi anova lengak sembagi mayoksida cookie singna Delhi da protest tawba aduga aikoigi cookie Human Rights Council KHRC amasung cookie zo council na aikoigi blame torpa haitare akan bo wafam thamakpa threat torpa wafam thengnari haibatare oja KHRC na thamba wafam da cookie masel Machoy Masoitana ba sinba lev kadabani haiba haibadi government semiba thawong asi khoigi cookie masel machoy machotana ba sinbani aduga masida thoglakpa aphaphata teksak punamak masana pujagadabani haina ke jet na phongdorpa wafam sina aikoi oja karamaina ube ya haiba wafam duni laksaning wafam lambi da zapa angawo manara khana leraga di onjal ngangna lerga de ijo angawo ne harakani adana madugi wafam da thoina kamen pening de adu makhoina tawribo pot di yaro do pot da koi tongjai marin da samuli lelo haiba pot tugi pot ga pangkhak oigani adana ta sengna haraga di makhoina tawribo pot di makhoina pameba makhoina taliba pandam sing adu makhoigi marakta hojikche 50% ti haiba di makhoi mangana government semba yaw ne na meeting lakhe budurgi haurabni mamang da mari lakhe budurgi 2025 ku December 14 da ama mifam ani shuba ngarang phamaga hoji wasak person oibaduna maram warakanda makhoina cookie gi maikom upaga cookie gi victim card mayam ama sinara ka toromba pot mayam do yarakta pot lakpoda makhoi masel je divine and rule policy government of India na sana bane na muk charge torpani hana makhoina community politics toromba do yarakta ba makhoi gi community dap singlaga madugi makhoina for a better bargaining political power mother cookie have my come uppa madugi potu yaning daba mayam singduna sum leiraga dis mane khoichu madugi oina magi victim oiragani majuda khoi adum luminna bada yauragani hana madu sum dena hana chongthora kanda masagi lefam topa lepa horpa mi masing yamna tholakpa aduna masigi credit se everything ngasi cookie ga maitei ga conflict ni crisis ne hana tahana bahona badagi ngasi ngakthok pirak pasigi ahamba aidi sab sab credit khudimakti aidi Michael Lamson thangda thadau the piningi thadau gi leaders ne maram de mana thopiraga laubirakiba pot mayam duna ngasi mayam je thongna pangal am oibani aduna hoji makhoi gi statement sing ngasi thongna rakpa mayam adum ure ekhoi gi nimsa ki gen si ma thadau oiba taraga di thadau ne tholaga lepa kari kai ma ki nupana ke no gi ra ke ne kira oiba leader duna ta seng na haraga di hoji ekhoi gi ke no na haram bodagi cookie haram bodagi moi thadau ne ontho ani lalo gi group maming ju kai na haiba pot am ju tari chumbulam di khangdana ko sima mayam sing sum tongna rakpani na makhoi gi posi tam tam kai tharakpani na ta seng ne India ki constitution provide the law constitutional safeguard mayam sing se ngangmin rage hainabu ta sengna elected mayam jin thola agadi madumba kesuna tab gyan men tadaba lalo lu khara duna kesu to ngamoi haiba poto ngasi urak poduna makhoina phurup masel gi marakta singchep thabane na onbone aduga nangwe singchep tharamedi phurup kanglu nusi sanan leminero mayam manipur territory inti thugaine wona remedi cookie haiba makhumbu kangu jinani adar makhoina tawjaruba masagi langdo da haiga langdra masana thujabani ara haiman sing mandana yong mai chape habdi film ne hoji lai je nai chmai tamsaki hoi thagachari oja aduga aikoigi political gi ningtam badi mundaba yaroi masigidamak leibak amada ikheng khara tagani amadi makhol kaya su thokani haina All Manipur United Club Organization amuko gi president Sorokhaivam sanjoina phongdok kraiba wafam ni maroin amuktanga hanna panjarabada oja amuko na phongdok liba wafam si political gi ningtam badi mundaba yaroi ikheng khara tani makhol khara su thokani haiba wafam je oja nungi oi wafam je kari wafam ne hauji ekhona thengna le report ne koi political freedom chapchana koi gi chapchaba constitutional provision safeguard mayam phangdaba pote phangnaba honabada aikhoi ta sengna ni pa thokna ta sengna haragadi aikhoi gi pukning da wakal laiba kudimak se constitution ge article 19 clause 1 sub clause a na right to freedom of speech and expression na pisi matung ni aikoi na express tawni ba phongthok ni pot kudimak se phongthok pa matang matam lairinga da aduga protest or democratically aikoi na protest tawu mathau tai aduga aikoi na tawum thokom myam se tawu matam da aikoi na thawai na pantha pi gi betaraga su aikoi ta sengna haragadi lewak se gi ta sengna praja miyam gi aikoi gi civil society organization gi leader amoina civil society amoina tawum tobusing si tawbuda makoi shodam gi tawdang logani haiba oigani ngasi bawdan lawdun zulai manipur gi integrity gi aduga toilet integrity kai bi yaroina amatrong matam da amako UCM no tawdang ngasi jining jingi ana sumba mayam singi trok matam da awa ba chaitheng nungai taba aduga miyat mi putna misi mina khra de dum adum thengraga lakpodo thengna ki gani haiba gi potune na itam sage adana sumba mayam si masigi kano si kumna thengnaga dawba masigi leheloi dawba rulo lo chanhan gi haiba taragadi manipur le ba so called elected representative singjina masagi mathawdang masakang na thabok tawda mathau tai haiba pa message ni haina lojai agi wakal smai tamsaki thagachari oja